Jiribam district ke Borobekra police station akonba Savomfai amadi Chaudhary Khalgi tainafamda security force singna barak turenda engine panba hi da tonglakpa sing check tawbada miyoi amadagi mayai kabanisa drug kg tara manga henba Fagatpa Ngamkhre hairi security force na drug ka kona na faraba miyoi adu Assam ge Silchar Kasar district ke Rangir Ghari gi manungda leiba Kanakpur Part 2 dagi Mahiroi Chahi Kuntaruk ni hairi miyoi adu dagi Borakhau ahumda sapon makhum chatruka taratarukta brown sugar ni chingnaba drug punna kg tara gram chamapan taruk amadi achauba packet marida pouch chaniga yankhai manungda kg mangaga gram chaniga marfurongi narcotics and psychotropic substance tablets sing yauramba thengna khibani hairi Borobekra police station a case ama lokhalaba matung makhata na thabak lokhat kre hairi amaromda Imphal West district Singamai police station a konba Singamai chinga makhongda angobo machugi Maruti A Star da purakpa chaurakna gram chamaga mangaga dasmik marirom oigadaba mayai karaba drug heroin number 4 Manipur police na Fagatpa Ngamkhre hairi police tagi fangbu pawgi matung ina drug heroin number 4 adu Maruti car adu da check tawbada sapon makhum tarada yaurambani hairi car adu thorakpa Thobal district ki irong Chaisabi irong umang khunau dagi Muhammad Azad yumkhaibam chahi kontrani thoi police na fabaga loinana case ama lokhalaba matung makhata na wahang pahong chathakre hairi